ngak yondana senapati phangba yaroi ngak yondana senapati phangba yaroi pauna bajabasi jail dagi lokhoga general piraga British lam thengna bathagi mana British ke mayok Manipur ge ningkha tamna balam thengna ninge haibudagi arke mo Congress ki MLA mo wina leiramaga leiningaida sonda BJP amadi aina lusingiba sarkar coalition government do mahik mayam saadana mahik mayam akoi manung galai mahik mayam saadana tudorba matam turabani almost 2020 ki July ki tarik tareta MLA tara ni thoi hundoi sarkar sibu thugai na ba loina senthok rabani madudai da sajis yaw kangu ni tiket thangri kangu